online Manipur YouTube channel as being beautiful man pum nong po muka na taram nok sri han badiam namru po mob de thamjage Manipur gi irang su group singna thokan bra haiba thigat na ba NIA da SINNAKHI Manipur thok leba kanglup ki irang asigi marum da Manipur lenga kam sung central government ga maikai ahum gi khuriak pi na bada yauriba suspension of operation su gi group singna thokan kibra haiba thigat na ba Ministry of Home Affairs na National Investigation Agency NIA da SINNAKHI Indian Express na phone ki pau amagi matung inna kanglup ki irang asida Kuki militant group singi manungda kana senabagi haibadu NIA na thigat na ba khangan kre hairi masiga loina wathok lanthok sing asida chenaba yengsinaba SINNAKHI ba adu yauriba UG group sing adudi Kuki National Army Jomi Revolutionary Army Kuki National Front amasung United Kuki Liberation Army na singbani Pawasi ki matung inna National Investigation Agency na Manipur irang thokhalli haina lawriba Kuki militant group ahum amasung Jomi militant group amagi mathakta thigat pa hokre masigi su mathakta Manipuri Bangladesh amasung Myanmar gi saruk sing lawkhatlaga Sin Kuki Jomi state ama semna bo hotnai haiba group sing asigi mathakta Ministry of Home Affairs ki yathang matung inna thigat pada yauriba group sing asigi manungda ani di Manipuri lengak Indian government ga suspension of operation su taunarga lairiba kangbu ni hairi aduga mathangi update asana khudeng thabide Kuki Amadagi Lupa Crore kungi WY fare Manipur da kanglup ki irang thokraba tungda mayai ka badrak pubagi lambi Mizoram lomda hongkraba matung ngasi ayuk ki pung 13 makhai rom tabada 20 AR gi kangbu amana khudeng thabi check post Kuki Amadagi Lupa Crore kunlom ki mamal oigada WY tablet bora ama fare thazba yaba mafam dagi phangbo paw na hai khudeng thabi check post ki company commander amana kak no paw am phangbadagi more rom dagi Imphal tamna lakpa borelo pickup khamlaga check tawbuda gari adugi cabinet manungda lon na thupna kana khang danaba tongan ba packet ni phuda haplaga WY tablet ching adu puramba theneki khudakta gari adu thorokpa J Elanson chahi kungatar ko wamiui amma phagat ki mahak Tenopon district ki lamkang khunau dagi J Rongshot ki machanupa ni gari adu da phangkiba WY tablet masing adu punna lakh mari ni aduga pun badagi arum badu kilogram 46.497 ni apunba mayai ka batable ching adugi mamanda Lupa Crore kulom ni Assam Rifles ki kangbuna nga umasugi bolero pickup amasung mobile handset amaga loina na farba mi adu more police station da logi oiba thabuk lokhatna ba SINNAKHI hairi mathangi update asna sakhang da basing na kidnap tawkiba ama commando na gankrem ngarang tinpung makhai rom tarakpada santrokar amada lakpa kulai pai basing na kokta lamkhai gi dagi faduna pukhiba MD Tamizur chahi kunga taruk apokpa Salaudin ko bamioi ama Bisnupur police commando na phagaksau ikai police ka khusamna na chathakiba thihumbagi thabukta moirang khunaugi ethnic park manakta leiba mafam amadagi tekta kaidana kal hobangam le hairi sakang dabasing na faduna puroba mioi edu kokta ward number 6 ta gini hairi adum oinamuk mahak karamba mioi singna karigi damak faduna puribano haibagi sabsab amaram official oina police ki maikai dagi phungdork pa lekhidri aduga mathangi update asna lamhenba KUKISINGNA yum Mei Tharakpadagi Luhongbagidamak Potloi Setlabi Keinya Potloi HONGDOKHALLAGA NUPA MAYUMDA SINNAKHI Mei ahumda Kuki lamhen tuhen basingna Surasan purom dagi thomjilaklaga torbung di ihan hanna landarakpa horakibani mitaigi yum sing paktakna na Mei Tharakibadu torbung kaktana tana Gobinpur phabo yausilaki ai isasu Gobinpur dagi ni haina khomdram Dhanesorna phongdorakpaga loina na mitaigi yum sing Mei Thaba hugulakpa tanja adu da aigi yumda hek thangnana leiba iyambagi machanupa luhongkibani borduna kwa kaithil dagini adubu luhongbagi thoram pangthok khrabasu KUKISINGNA rally chatli haiba tabadagi makhatana irang thorakadra singnaduna luhongbagi isaigi damakta mic sizinaramba adu phabo muthali matam lemna kibana luhongdaba yadabadagi isai hore kainasu Potloi setpa loire aisu phaijom setuna mandok mayai sangduna sel thaba hore aina luhongba yaukibadu isagi dukan sololam laba matungdani dukan ga thangnana godown chu leirebani adubu luhongpham da leiringai da aigi dukan mai thare haiduna isasing thokpa angang amana phone tawraki dukan adusu yumdagi panglap lapte supnatagi meter samrom damak lapnabani paudu tabadagi prap sangsiladuna aigi dukan du mainang rang saklamki phibam aduda kan basung amlori khanduna khara lapna handoklaga toppham khangdana yengduna laiki adubu dukan aduda khaktana tana thangnana leiriba godown su chamnaduna mari mai chaklaki aigi dukan du tidim lambi gi hek taina ba lambi mapanda leibani dukan gi yonaba pochai sing su lauraduna hapsenduna ngai kibani aduga godown do lupa lakh aniga makhairom gi
पोट चैसिंग पैसेंदुना थमखबियुनि इयाम्बगी मचानुपा लुहोंगबागिदमक्ता तंगाई फदना दुकान अमसुंग गोडाउन सिंग सोलोलमलगा लाखिबनी दुकान मनुंगदा लेहौबा पोट योनबगी सेनफम सिंग लौथोकपा नंखिदे लुहोंगबागी थबक थोरम सिंग इयाम्बना इंगोंदा सिन्नबदगी तंगाई फदना याउदबा याखिदबनी आइगी दुकान अमसुंग गोडाउन मई चाखिबा अदु नुमित्तुगी नुंथिन पुंग अहुमलोम तारमलगनी फिबम अदुदगी लेरंबा मियोइसिंग मयुम मकई थादोकनादुना चेन्नबा हौरकपदगी लुहोंगबा लोइद्रिङैदा सक्लिबा इसे अदु फावबा लेपनबा हाइनकी तंजादुदा बोरसु लाक्लगा चंगबा याद्रे हाइदुना नुपा मयुमलोमदगी फोन मनम मनम तौरखी अतोपा पंबै लेतबदगी बोर याउना नुपा मयुमदगी कंबु अदुदा सफगदबा मफमदा लैरो हाइदोखरे अदुम ओइनमक लुहोंगबा लाक्लबनिना कैना पुद्रगदी हल्लोय हेरकपदगी पोटलोय सेटपा लोइरबा कैना अदु पोटलोय होंगदोखल्लागा 407 मिनी ट्रक अमदा तोंगहल्लागा तुरेन मपालोमदा थावनखी सफगदबा मफमसिंगदा कोइथोक कोइसिन तौरगा खुगागी लंबिरोमदा फाउदोरकलगा तुरेन मपानदा चटलु हाइदुना थिनबिरुरे नुपा मयुमगी कंबुदुगी गारी अमखक्ति फगाकसौ इखाई फावबदी चंगसिलक्तुना लेरमखी मदुसु फगाकसौ इखाई अवांग लैकाइदनी ngairaga leramba nupa mayumgi gariduda kaina hapkhre adubu kaina pukhriba miuising adu kana kanano hayo phawbu khanghaudre phone paw phawnaraga ngaiduna leramba gari amada kaina hapkhre haina khangankhre pibam aduna luhongbagi isai sakpa kangbusu mathong baram amata khangdana senakhi adubu kuki lamhenba singna mitaigi yumsingdi mathang mathang mai tharaki mai thaba lakhiba makhuisu mioi kharkhaktang tongana lakpona te kakching chatpadawna mari mari thumjilakibani aigi dukan amasung godown mai चखलक्पा अदुगा इरोइलना गैस सिलेंडर फावो पोखाइदुना चकलमखी तोरबुंग बांग्लादगी मितै सिंगसु खाराई खंगदना चेन्नखी कुकी लमहेनबसिंगदुना मै थाबा खक्ता नतना थांग तेनसु पाइरखी दुकान अमसुंग युमसिंग थुगाई येनखाइबा होरखी अदुबु फिबम अदु यौसिलकला फावबदा आई इसादे चेलरोय सिरबसु सिरगे थोगामा लाक्चरनी हाइदुना युम संगदुना लेहुखी आइगी इचानुपी अनि खक्तनी इचानुपा याउदे अदुबु आइगी इचानुपी अनिगा आइगी लोइनबीगदी मयाम चेनबदि याउदुना चेलहनख्रे इमुंगदा चंगलगा फैजोम पुमियात होंगदोक्तुना खोंग्राव होंगदोक्लगा थोरकपदा नुमिदांगी पुंग 9 लोम तारे तौफम खंगदुना लंबीदा अदुमक लैरे अदुबु कुकी लमहेनबसिंग युम मई थाबगी थबुक्ति लेपखिदे तंजादुदा लांजेनबा याउख्रबा इचानुपीसिंगसु फोन मनम मनम तौसिलकी युम मई थागे हाइरबसु थाजग्रसनु इसा हिंगलगा लोइरे हाइदुना फोल तौरकी अदुबु नुमिदांगी पुंग 9 मखाइरोम तरकपो फावबदी लैकाइगी नहा खरगा पुन्ना तासिन्नदुना लेमिनखी अदुबु इचानुपीसिंगना हंजिन हंजिन फोन तौरकपदगी थोरकी इसागा कोनना करी पुगदबगे हाइब फावब खंखिदे फगलांग खाव अमग यालगा लेबदु संगसिनदुना येंगलुबदा मोबाइल फोन की चार्जर अनि यौरमबदगी ngakta phi ama yachillaga khawdu puraga thoraki adwaidu yaurakpadadi nongmai maru kaya angakpa phangna kapagi makhol takhi numidagi matam oibana mamlabasu mobile legi mai thalaga chatpa phawbu kibadagi thana kide itomta thoraklaga labuk phawraga laksibani lekai gi isa inau sing kharbudi lehurabasu hal ama yauna ayambadi loina chena khrabani khongna itomta labuk phawraga lakpana numidangi pung 8 ga makhairom tarakpada iyambagi ichanupana phone toroki aduga kaka nang kadai de lei haiduna hanglakpaga loinana mahakna aibu kandaba yade haiduna auto rickshaw puraga lakhi makoina ngairaga leiribu mafam adu yaunaba laku haina sukhangalaki makha heng hapcharaki video sing bibagi damakta mayam pumnong po amukka na thagachari anoba update ki damakta online manipur youtube channel asibunuk sibiduna subscribe to biramu thank you